Maujatem Pum Uibamar Uipapau Khara update Taujare. Pofi Tharambagi Faraba Village Secretary BV Lokaptaki Nantoglore, Kangpopi PS ki OC Ayo Suspend Taugre. BDF Ani Tatawre. Kangpopi District Tamai Lambigi Manung Anzinba Mafum Singda Simai Kok Toklaga Hawaii Truck Pampi Marakta Pofi Tharambagi Faraga Purakpa Khulgi. Secretary Amasung Bas Chairman Lokaptaki Nantok Ankibagi Maralda. Kangpopi Police Station ki Officer in charge Amasung Case Adugi Investigation Officer Ayo Suspend Taukre. Tabagtagi suspend Taukre pa OC Adugi Maming Inspector Hanmintang Kepgen Amasung Ayo Adugi Maming na Sub Inspector SL Samintang Kawi. Kulgi lusing ba ani adubo lokapta thamlaba tungda Sandri Taba BDF ki person ani Amasu Makoi na anthok kibada lautuna biyawi haibagi maralda tabag tatpa yabagi pibamda leire. Makoi marima police na fare amasung makoi gi matakta loki oiba tabag laukan anaba sem sakre. Thazaba yaba mafam dagi fangba pauna hai singmai faction da koktok laga horticulture gi pochai thari bani haiduna. Hawaii truck maraga du da popi pambi tharaga leiramba do police department gi drone na video footage larokpada thengnarakbane. Maru koglaba singchang parenga du da tawram liva thabak sing adu gi dambak selsi kulgi sip amadi atai lusing basing phagalak nava mathak thong basing na Senapati district police da khagan ke. Madugi matungi nam akoi ani adu wang paung naba ngarang faraba tungda Kangpopi Police Station ki lokapta thamle haina pau pirakibani. Makoi ani bo kup namasung makata na wang paung tawbagi tangai fadaba leibana maram oiraduna. Infan Tanado ina purakna na pagtak pirubada village ki secretary amasung bus chairman adu lokapta ki nan thokre haina khangalakibani. Thawdogado police person singi marakta lautu nabani haina chief minister Longthoma Beren mai hongna sauki makoi ani bak amukana faga thabani haina ahenba force camarom Mafam tu the thousand ki amasung kaina thangda makoi animal police na phagat pangam ki haire. Povi bambi thabaga mari lena na khulgi lusing pasing faraba tungda nanthokiwa amung hana faba amasung mari lena police person sing thabak tagi suspend tawbagi wafam bado. Ngasi Minister Secretariat DIVR gi calendar amasung diary pongbagi tharumda paumi sing na hangba wahangi paukhum sing pirakpada Minister Nongthumba Berena phongdokhibani. Minister na hai Manipur like na war on drugs au doctor na lanjang am oina sangsilakiwa ase kumja disingani taragani fan gi September kunga mathoi dagini lamdam asigi furuk ya gi losing pasina haunarupa tawdana thoraktuna Imphal gi vota miam punna draki mayokta lanjang changsinna ba wasang nakibani hauki basahi khara asida singi lamda ayamba popi thabagi thabagasi thadokna ba horakle hauji Kanglup khara lairi singi dingthau khara da ki hallaga natragana bakoi dagi Lamasi asan po ina lawraga kulai faiba Kanglup khara na pofi thabagi pau leire madu hek fatri wa fobati madam khara tumina thamkhige hana pofi tharamba mafam sing asi popi gi mohchin ba polam kya pirivani ivadagi trifed RDNPR gi khudangda horticulture gi khudangda amasung startup gi khudangda mohchin ba yaba piduna sada 80 gi matakda ahong balaglawani adoba mafam khara da pau khara pirak palaire Mafam sing ada drone thazin tu nak khangtok wani mafam sing asi mahan bagal loina nami thazilaga mahan le Kangpopi Police Station gi manung chanba salsida ngasi su tim sing thazan kre mafam adu da na police chauna district administration gi tim sing yaure hariba khul sing asi hana ayam phat loina awareness people loi khrabani ningthau mayam kauraga awareness pi khrabani marbasna ningthau mayam asi kauraga ke halivra karam tauna makhatana thabanu haibadu khangtok padai ngarang khul ama ani ki ningthau sing kaubani maduda wa hangnana ba Imphal da purakna ba haibada sen kire aidun hairakpane kudakta wasine aiwone security duty dawa bosin anudu pharaga purakna ba haibadagi makhoi maribak Imphal da purakre makhoi suspension tawre masung lokapta thamle povi thariba mafam sing aduda asoba tim ama tharaga matau karamna mafam sing asida povi thabano habadu thidokna ba khangan kre Hawjik ting liba asi miyam amasung media gi mateng dagini lenga kasina wabadi ngasigi mirol asi mayaka bachinsak na sosilakle masida natane ecology amasung environment sector da sathi na sogalle irrigation command area hectare lising kunni haibadu ising leiring gi matam gini hawjiti ising thokpa state ki ifot chada yangai di kangre ising yawdana aikoi karam hingadori bano pamlo upada kaide maduna miyobda ka hena manghande pamlo ukiba mapam sahi khara lairaga uwa hawkalagi atuba pofi tharamba Mafam sing di chemical har mayam matuna awat paloi miyam nasum asi thingbagi dabakta lenga khakta ta thadok pigano miyam hauna adu gumba tawriba miyo sing adu tawdana ba haraga lenga kawari sanhan ba mathau dai laika yamada drug goli yolamba sing adu faraga fuba na dabada
पुलिस नत्रगना चीफ मिनिस्टर इसामक पुरक अपाबू करीनो है खाबीओ ड्रग पोवी अखोई मियाम पुलग मुथलसी ड्रग नहा क्या सोखना लमदम SIV/AIDS पॉजिटिव की चांग यामना वांगलंबने हौजिक मियाम कन होनदुना SIV पॉजिटिव हंथरगलीबनी हौजिक नहासिंग अमुक फैशन येतुम सिरेंज सिजनरगा स्कूल कारिब अंगांग क्या सिरेंज काप हौरे मदुदा SIV का लोइनबा अमा शेयर तौरबा मतमदा सोइदना इसा मांगदौरिबने इसा नुंसीबा मपान थोकपदा इसा मांगबने इसा नुंगदा नुंसीबियो mayamgi mateng amasung singgi miyamgi mateng loinana popi tawa thingminasi Christmas hek loibaga singgi sipsing kauraga makhadana awareness bangthokna ba honarasi haiki yar ambulance ki matang da permission hangba owangi bakumda minister na hai masigi wafu masi governor Dr. Nazma Hebdullah leiringa da kanna honarambade atubu masi mafum amma khakta khamlaga leibadi yadabana awang nongpoki oina awareness scheme ki makhada pukhalambani atubu manipur gi oina helicopter service asi ani leiragani masida normal helicopter service ama अथवाई की सिन्नफ यारगनी है थाजब आगे कोविड की मतंग से मिनिस्टर हाई कोविड युमलोनरीब लेबा खराद फीवम सोचलपी येंग अनूब स्ट्रेन इंडिया केस अनी अहम थेंगनरबनीना हौजिक हेल्थ मिनिस्टर कमिश्नर यावरग मैफम पांगथोक्तना तौगदब तौरोइदब वफम क्या फोंदोक्लिबने लोइनना पाक्सना मास्क उपनना थबक लौखलगनी लोइनना बारह एवन एरिया खराददी थबकसिंग पाइखनब होनरी आगे अमरोमदा पुलिस की नानथोक्तुना जेनख्रब सेल्सी खुलगी लुसिंगबानी अदु पुलिसना फारे हाइरी फारब मियो अनि अदुदी कांगपोक्पी पुलिस स्टेशन मनुंग चनबा सेल्सी विलेज की सेक्रेटरी पाउखोमांग डेविड किपगेन सही निफुगा माथोय अपोपा लेखिदबा जांखो किपगेन अमसुंग खुल अदुगी वाइस चेयरमैन केन खुलुन किपगेन एलाइस हेलुन सही हुंपोगनी थोय अपोपा लेखिदबा कोहेन किपगेन कवी हाइरी मखोय अनिमक्सु इम्फालदा पुरखरे हना पावसिन मखातारी लोइनना गरांग नुबिदाम फाग्रब कांगपोक्पी पुलिस स्टेशन दा गार्ड की थबक तौबा BDF पर्सन अनि अदुगी पदकतसु एक्शन लौखतनब थबक पाइखत पाहोख्रे हाइरे मारगसिदा पातकनना पोफी पांबी यानथतख्रे संग तरेट मई थाख्रे मणिपुर की तोंगान तोंगानब सिंगी मफम कयादा थारंब पोफी पांबी फाक्तकनना यानथतपग लोइनना पोफी थाबगीदमक्ता सिनब लौथांग संग अमदि पोचै मई थादोक्तुना मांगनख्रे पुलिस की फंग पाउना है कांगपोक्पी पुलिस स्टेशन कोनबा सेल्सी विलेज की खाथंग सिंगसांग नाफोंगी एगर कुंथ्रारोम पाक चौब सिंगमाइदा थारंबा पोपी पांबी सिंग कांगपोक्पी डिस्ट्रिक्ट पुलिस की SP न लुसिंगदुना NABPS की SP MPTC पंगैदा ट्रेनिंग तौरिबा कांस्टेबल चनी MOR अमदी IRB कंपनी अमा यावना यामलाबा सिक्योरिटी पर्सन्स इन पाक्तकना यानथतुना मांगनख्रे मफम अदुदा लेरंबा पोपी थाबगी थबकदा सिनबा हार थुम पैकेजिंग हेविसाइड अमदी अतई पोचै थंबा संग तरेट अमसु मई थादोक्तुना मांगनख्रे पोपी पंबी यानथतपगी ऑपरेशन अदु मणिपुर पुलिस की DGP P Dongel ADGP LOL काइलुन अमदी IGP John 1 थेमथिंग आसांगबगी सुपरविजन मखादा साथागिबने मखोय मसामक्सु मफम अदुदा लाक्तुना यंगसिनखे मफम अदुदा पोपी पंबी सिंग थारमलिबा मियोइसिंग मसक खंगबा ngamle अथोबा मतमदा फारगने हाइरे अतोपा अमदा सोजानपुर डिस्ट्रिक्ट की मनुंग चनबा थिंगहांगजांग विलेज की फॉरेस्ट एरिया की लव मेकर होमफुग मरीरोमदा फक्तकना थारंबा पोपी पंबी सिंग सोजानपुर डिस्ट्रिक्ट पुलिस की SP नलुसिंगबा अमसुबा IRV की पर्सन मरफुद्रा यावबा मसिंग यामलबा सिक्योरिटी पर्सन सिंग यानथतुना मांगनख्रे पोपी पंबी सिंग अदु थाबदा चेनबा थिंगहांगजांग विलेज चीफ कामसै औकिप सही निफुगनिफान अफोकपा ओथांग फारे माकी मतकता केस अमलखले हाइरे अमरुमदा उखरुल डिस्ट्रिक्ट मनुंग चनबा तुंगौ सामफुंग अमति तोरा हरब सिंग सांग नाफोम सिंगी पुन्ना एगर निफुरुमदा वाक्तकना थारंबा पोपी पंबी सिंग उखरुल डिस्ट्रिक्ट पुलिस MR NAV अमदी फॉरेस्ट डिपार्टमेंट ग पुल्लगा सलिवर था सिगी मनुंगदा यानथतुना मांगनख्रे मफम सिंग असिदा पोपी पंबी सिंग थाबदा चेनबा मियोय खरा मसक ममिंग खंगबा ngamle मखुस अथुमा मतमदा फारगनी कांगपोक्पी डिस्ट्रिक्ट की साइकुल पुलिस स्टेशन कोनबा मोलकुल अमदी फुलाइचंग सिंगसांग नापोंगी एकर तरारम पाक जाउना सिंगमाइदा थारंबा पोपी पंबी सिंग कांगपोक्पी डिस्ट्रिक्ट पुलिस NAV फॉरेस्ट डिपार्टमेंट अमदी असम राइफल्स की अपनबा टीमना ngasi yanthatuना मांगनबा लोइनना केस अम लौखतुना थारमलिबा मियोइसिंग फानदबा थेगतपा हौरे हाइरे मैदै नुफी लौतुना लौरम लेरंबा बांग्लादेश मसा अमा फारे कांगलोन ngakतना मणिपुरदा सांगसिलक्तुना मैदै नुफी अमा लौदुना मतम सांगना लेरकलबा बांग्लादेशी अमा हौकिबा नवेम्बर 13 फारे हन से मिनिस्टर बिरेना फोंदोख्रे से मिनिस्टर सेक्रेटरीट पांगथोकिबा पावगी मिफम अमदा वांगांगलदुना से मिनिस्टरना मखाथना हाय फगलबा मियोय असिगी ममिंग MD सागिबुल अपोकपा लैखिद्रबा MD महाबुल कवी माकक्सिंग डिस्ट्रिक्ट पुलिस फगलखिबनी मसादगी आधार कार्ड अमा बोर्डर कार्ड अमा फंगबा ngamle मखाथना वहंग पोंग सथबदा
mak masadagi ward certificate ama fangki ariba ward certificate asida West Bengal gi Malda da leiba rural hostel RL Roida Foki hari masida sunatna mak masada West Bengal gi Wasidabad district ki manungsana leiba Sasan the Gram Panchayat ki Pradhan Saira Bibina Piba Residential Certificate amasu yarom ki magi Aadhaar card amasung birth certificate apokpa ki maming ase Mahabul haina yarom ki adobo voter card adi Muhammad Abdul Qadir haina yarom bathengna ki magi residential certificate adu ki matung ina mahagasi West Bengal gi Joy Krishnapur village ki residence ni adobo namak mahana phongdorak pagi matung ina Manipur da sahi nifu hena lerakle ana claim tawri magi birth certificate asisu sahi ase ki November 13 da lokthokpada ngairiba oiram ki pagalaba mioi asina phongdorak pagi matung ina magi apokpo kumza lising amaga champan marfuga tareta leihidabani apokbina kumza lising amaga champan marfudra da leihidabani adomoinamak magi apokpo amasung apokbi anigi Aadhaar card number adu birth certificate adu da yarom ki tawigi masung India ki wenadi Aadhaar card asi sumnagi kumza lising ani tarada audokibani Muhammad Sagibul na makhatana phongdorak pagi matung ina mag Guwahati da kumza lising amaga champan marfuga nithoi dagi marfuga humdoi da laki matai manau drug konana fare lenga ki one on drug ki manung channa narcotic and affairs of border NAV police station ki timna chathawa drive da matai manau mayai ka drug heroic number 4 powder gram sahum taraga mathoi ga konana Impal police station na konba lambulen jel lambi dagi tha asai kun ga mathoi dagi nongthil pung manga rom taba matam da fare tha asai ki kun ga mathoi gi nongthil pung manga rom taba matam da fare police ki pauna hai faraba matai manau adudi Sandan district ki sakpi karong Baton Village dagi Sokhogin Ahokip Saini Fuga Taruk Apokpa or Kulun Hauki Vamadi Maki Luinabi Tingnai Kim Ahokip Saini Fuga Marini Tazabagi Aba Pauman Fangbadagi Ambulance Lambulen Zel Lambida Tarokpa Angopa Masugi Bolero Gari registration number MN04A 7031 Asi Kamlaga Sek Tawada Sapon Cape Kungamarita Hafa heroin number 4 powder gram Sahum Taraga Mathoi Ado Yauramba Tengnabadagi Makoi Pabangam Kibani Hari Paraba miwi ani adugi mathakta NAB police station case ama lawkhale haire Nagalamronda thiba khangdana lerakhiba ama sina phangle thangmaiban ACG MLA Joy Kisan gi awang laikan thavida leiba farmhouse dagi awgiba tha asigi kungi nokthel pong bangarom taba matamda thokiba dagi thiba khangdana lerakhiba miwi ama uku makhadagi asi bhaksang oina ngasi phangle police dagi phangba pawda asi bhaksang oina phanglaba miwi adugi mameng Asom Henry Mitai sahi kunthra ga taruk apokwa Asom Dana Chandra Maitai Kawi Thangmaiban Polem Laikai Dagine Mag farmhouse the Tabak Torak Lebam Yoini Mag Harifanavit Adudagi Tiba Kangdan Lerak Labamatong Sangmai police station the Konba Sangmai Madi Laikan Tavi Luana Bat Leva Tombiro Haina Kangaba Mafam the Leva Uku Amagimanunda Ising the Asi Baksang in a Tauraga Lerambada Nasinong Tilpung Animin Zankarum Tabamatam that Hangara Kibane Magasi Baksang Adu Sangmai police station the Kesama Lokat Bagaloina Maki Asi Baksang Adu postmortem Gidamak Remski Mokta Thamkre Haire Ising pangdabagi awaba kam thengna mayuk nare ana famung satet umfu lebagi matakta Medical Institute amasu wariba Jenimsta namit khudigi ising tanker tara leiraga sinare Bijoy Laisram Water is life haibagi wakalonda mapangi state singna tangai fatana nomagi hingbada changliba makoigi miyamgi ising sinanaba konanaba makal kayagi tharwang sing paikan aba haukrabasu Manipur gidi auju phawwada Langaki Maike de Kina Tragana Yap Natagana Lanai, Yoising Maike de Kinogzu Tagi Matamda, Ising Marangana Fang Lingaida, Yoksindona Tambaki Tarang Paikatrivana, Hauzik Nong Suraktaba Matamda, Ising Pangdapi Awaba Kam Tengna Mayok Nare. Piva Masiturian Karana Fauduna, Siliba Amazon Pokri Amazon Pat Kara, Pawagi Mapu Wajava, Pangliba Tampaki Mafam Karadana, Turelgi Imai Kantarakwa, Amazon Pokri Amadi, Patki, Maising Antarak Labaso, Karamakai sa farabaso ariba water body sing laijadaba sing district sing dadi amuk hena ising pangdabagi awabana kok ta khut hamnare atumo namak no magi punsida tangai fadana sangribe ising barang kaina fanglaktrabaso thawai gidamak host anta lantheng riba patient sing gidi tanglabaso tangna adum matam satrabaso sadana sinadaba yadabadina manifo laikhakna salai riba hauzik pabagi oina amakhak tangai riba Medical Institute amasu oibagi mathakta ana famung puna saret ang forum lairiba Jawaharlal Nehru Institute of Medical Sciences Janimsaji Zenim study na met kudingi asoba ising tanker tara na kujing udunat lairaga sinaramle Manipur khwadagi zawba lain sang amasu wariba Zenim sta ising gidama mayuk na riba fiba masigi matangda institute asigi marilendaba office sing unarubada makoina hai Zenemski oina water tanker marilai nap makatarakwa atopa pauda Sikkim gi gari accident da lanmi taraga taruk lai hitre mari sining sita hingaure
Awang tangba Sikimgi Zema area the Thokpa Gari accident amada Indian Army ki person taraga daruk leikidre atau person mari amada sining sita hinghaure. Leikidaba person sing adugi manungda junior commission officer ahum yaure. Makoi sing ase army ki gari ahumna saba kamboy ama Sikimgi Satiendagi thangu tamna lakbaki lambi da laibak thiba thaudogasi mayokna khibane. Thaudogasi ki pawhe phangbaga manaknak pada laiba army ki person sing thomjinduna mi kannabagi thabak hauki. Loinana helicopter forward sinaduna sokdaba person sing adu laikanara bapuhat ki haire. Thaudogasi ki matang da Indian Army ki web official statement ama thadorakpaga loinana soktuna laikan hariba miyo mari ki phibam ka hena mibhai ningai oidre loinana thaudogasi army ki truck ahum aduna thangu tamna lakpada Zema area da lambi phattabana maram oidona truck ama angamba lokta tasin ki bani thaudogaduda Union Defense Minister Rajnath nasu awaba amadi nongaitaba phangdorakle laikidraba ibung manungna thengna hriba awaba da su saruk yari loinana asopasing atusu thuna yakna fagalakpa oirasun haire. Prime Minister Narendra Modi nasu maki Twitter account da post thagalat tuna laikidraba singi mafam da ikai khumda vote pagal loinana asopasing adu thuna yakna fagalakpa oirasun haire. President Draupadi Murmu nasu awaba phangdorakli loinana Congress ki lusingba Rahul Gandhi nasu laibak thiba thaudok asida misi mina yaukraba amadi asok pandang khraba singi mafam da awaba phangdorakli. Nakala maromda thaudok thokfam asida leiriba army ki attack patraka do lakhut ki bagal loinana thaudok asi matau karamna thokibano habagi sap chaba likhul khangtoknar ba thigat pa hukre. Laikidraba lanmi singi asi bhaksang adusu masak maming khangtoklaba matong postmortem tawraga awang patak ikai khumna bo utpagi thawram pangthoklaba matong masa masa gi memda thenkinabagi thakhinabagi thawrang paikat pa hukre. Nakala maramdasu gari accident da miyo mari sire mari sokle. Chhattisgarh gi Kavirdham district ki manung chanba mafam amata ngasi thokiba laibak thiba gari accident gi thaudok amada gari aduda tonglakhiba miyo mari sikhibaga loinana atopa marina asoka pandangan kre hari. Official over report amagi matungin da laibak thiba thaudogasi ngarang amasung ngasi hilonaba ahingdong yaida Kongdur police station konba Agarfani Valley manak thokibane. Thaudogadu da laikidaba miyosing adudi Fagu Yadav sahihumfu Sati Vai sai kuntra manga Kausal iya sahihumfudra amasung Malti sahinifuga mangane. Makoi sakin khunggang gi ngakdani accident soklaba mari adu hauzik government hostel amada treatment chathari haire. Kavirdham gi additional SP na phangdor khibagi matungina laikidaba miyosing adu imung amatagi miyo ngaktani Makoi alafatagi mayamda halakpagi lambida laibak thiba thaudogadu thokibane. Makoi nifan tongtuna dharokiba gari adu kangtron kamhoktabadagi fitni forum loba turenta tasinkibane haire. Drug trafficking ka mari leinana fakiba singi manungda police manga yaure. Jammu amasung Kashmir gi Kupwara district da Pakistan da gi pusilakhiba yamlaba drug singa konana miyoi taraga taret police na fakiba adugi manungda mangadi police department da thabak tawam miyoi singa haire. Thaudogasi ka mari leinana Kupwara district ki senior superintendent of police Yaugal Kumar Manhasta phangdokibada Pakistan da gilebakasta illegal oipamong da drugs sing pusilakpagi thabakasi kangkalakle. Maroina Jammu and Kashmir gi lockdown control faring da drone sinaduna amadi namitangi matamda ngamkai ki saruk lansilaktuna drugs sing asi Union Territory asda lalonbagi thabak tawri drugs sing asi Pakistan da gi Kupwara district manung chanba Kerhan sector phawraga pusilakibane. Mafam masda drug lalonbagi thabak paksana sathare habagi akaknaba pau ama phanglaba matong police na mikup nahum singna aran bamong da thabak tawri bamyoi sing asi fanana phona tuna lakibane. Police na kana hona duna fa bangam grava drug lalonba miyoi taraga taret adogi manungda police person manga political activist ama contractor ama amasung dukan phamba miyoi tarane makoi taraga taret marhilina ba court puthoklaba matung makatana wangpong sathanabagi dama police custody da mit marini erimat lauthakre haire rape tawa amadi mirol hanbada senava mafa fadok pikre hauki bakumzali singani taraga darukda masano fibo novi oibiki ikai kumnava kyarak hanamangan baga loinana Mirol hanbada senaba mafa ngasi gerlagi court mana sahi kuntraga mathoigi phadok pikre haire. Special Public Prosecutor Sijo Monangasi gi while asiga mari lenana phangdokibada augiba kumza lesingani taraga darukta kelagi idugi district ki manung chanba kona thadi village dagi nofa asna matamaduda masagi sahi taraga mari khakta ngarive masano vibo hanjin nopi oibeki ikai kumnava mangan khibaga loinana onebagi thabak sathagi tungda victim adu mirol lakpadagi pungnungda yauriba angang adu mangan khinava Maki loina bi amadi masano vida khangan ki equis oiba USA ki bragi victim amadi mama na angang adu hostan da chatuna laukthokraba matong mayumda halakpagi muhuta police station da chatuna thaudok asiki matang da complaint tawgi madugi matung nufa asi faduna well satharaki bani haire. Afghanistan da nupi sing dress code agdabaki damak university sangbada athingba thambani Taliban. Afghanistan da nupi oibusna dress code ningthi nangak tabagi damak da university sangbada athingba thambani aina Taliban gi Higher Education Minister na phangdokre Chaliba Chaul asigi angan basarukta athing basi
लाउथोखिबा असि अफगानिस्तान दा नुपीसिंगे अधिकार दा ख्वाइदगी नौना अथिंगबा थंबा ओइरे हौगिबा सहीगी अगस्त थादा शक्ति फारबा मतुंग तारकपदा तालिबान नुपी ओइबिसिंगे मधकदा अथिंगबा थंबगे खोंथांग कया अमा पाइखलगले मालिमदा लेरिबा मुस्लिम लेबा कया यावना अफगानिस्तान दा तालिबान चथरिबा थौंग असि यानिंगदबा उरख्रे ग्रुप ऑफ 7 इंडस्ट्रियलाइज्ड डेमोक्रेसी की मैकेदगेसु अफगानिस्तान दा तालिबान नुपीसिंग दा अथिंगबा थंबगे खोंथांग पाइखलगलिबा असि ह्यूमैनिटी की मयुक्ता क्राइम चथबका पांखाकोइ हाइरे तालिबान की गवर्नमेंट एजुकेशन मिनिस्टर ओरिवा नैदा मोहम्मद नेदिमना हाइकिबदा माइरोइ नुपी ओइबिसिंगना इस्लामिक की इंस्ट्रक्शन असि यानिंगदबा उल्ले तालिबान की मैकेदगी नुपीसिंगना मफान थोकवा मतमदा मखोइगी नुवा मरी मता अमा लोइनबा से चानबगी पीरिबा नीतिसिंग अदु ngang सत्तबना मरम ओरगा अथिंगबा अदु थमलेबने तालिबान अफगानिस्तान दा शासन पाइकिबा था तराग मरी की मतुंग तारकपदा एजुकेशन मिनिस्ट्री की मैकेदगी पीकिबा वरोल मतुंगिना अफगानिस्तान यूनिवर्सिटी दा नुपी महिरोइसिंग चंगबदा अथिंगबा थमकिबनी मसी मरुएना मिनिस्ट्री असना पीकिबा नीति नियम अदु ngang सत्तबदगिनी हाइरे अफगानिस्तान दा नुपीसिंग से चारिबा फिजोलसिंग असि लोंगबा यावबा चतबगा पांखा कोइरे मयुमदगी यूनिवर्सिटी दा लाक्लिबा महिरोइसिना हिसाब सेटबगी नियम ngakte अरोइबदा कंटेंट सिंग असि मरुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागसरी चैनल असना तोमदा कानारबदी सब्सक्राइब तौबिद्रिबसना सब्सक्राइब तौबिरमलोइना लाइक एंड शेयर तौबसु काबिगनु पुनमक पो अमखाना थागसरी